ꯑꯍꯥꯟꯕꯗ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯂꯥꯟ ꯑꯁꯤꯗ ꯆꯍꯤ ꯐꯔꯛꯂꯕ ꯐꯥꯎꯕꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯣꯛꯂꯕ ꯏꯃꯥ ꯇꯔꯦꯠꯅ ꯂꯨ ꯀꯣꯛꯇꯨꯅ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯀꯪꯂꯥ ꯐꯥꯎꯕ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥꯁꯤꯡ ꯉꯁꯤꯗꯤ ꯄꯦꯟꯗꯕꯅ ꯍꯦꯟꯈꯤꯕꯅ ꯏꯃꯥ ꯇꯔꯦꯠ ꯂꯨ ꯀꯣꯛꯇꯨꯅ ꯁꯦꯛꯃꯥꯏꯗꯒꯤ ꯀꯪꯂꯥ ꯇꯝꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠꯄꯨ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯧꯒꯠꯆꯕ ꯑꯣꯏꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔꯁꯤꯡ ꯀꯪꯂꯥꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯒꯤ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ, ꯊꯥꯒꯠꯆꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯑꯅꯥꯕꯒꯤꯗꯃꯛ ꯊꯧꯅꯤꯕꯤꯕ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯊꯨꯅ ꯐꯕ ꯑꯣꯏꯗꯨꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯊꯕꯛ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯩꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯃ꯫ ꯑꯍꯥꯟꯕꯗ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯌꯦꯛꯅꯕꯗ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯨꯛꯅꯕꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯆꯠꯊꯍꯜꯂꯤꯕꯅꯣ? ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯔꯩ ꯑꯔꯩꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥ ꯃꯩꯇꯩꯁꯤꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯑꯣꯏꯕ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏꯕꯨ ꯃꯤꯔꯩꯕꯥꯛꯇꯒꯤ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯧ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯡꯈꯨꯜ ꯃꯨꯠꯊꯠꯍꯟꯅꯅꯕ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯁꯨꯞꯂꯤ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯥꯀꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯍꯛꯊꯦꯡꯅꯅ ꯁꯧꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯂꯥꯛꯂꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯀꯩꯗꯧꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯤꯇꯩꯁꯤꯡꯗꯤ ꯆꯪꯖꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯉꯥꯛꯄꯤꯕ ꯍꯩꯕ ꯑꯃꯗꯤ ꯁꯤꯡꯅꯔꯛꯄꯁꯤꯡꯗ ꯆꯞ ꯆꯥꯅ ꯁꯤꯡꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯟꯉꯝ ꯐꯤꯔꯥꯜ ꯄꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯟꯊꯦꯡꯅꯩ ꯍꯥꯏꯕꯁꯤ ꯑꯗꯨꯉꯩꯒꯤ ꯂꯩꯔꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯩꯃꯥꯏꯁꯤꯡꯗꯒꯤ ꯎꯕ ꯐꯪꯏ꯫ ꯃꯁꯤꯃꯛꯅ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯩꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯑꯗꯨꯉꯩ ꯆꯍꯤ 5,000 ꯍꯦꯟꯅ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯝꯕꯣꯝ ꯃꯔꯣꯝꯗꯣꯝꯗꯅ ꯍꯤꯡꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯃꯥꯌꯣꯛꯅꯗꯨꯅ ꯃꯅꯤꯡꯇꯝꯕ ꯉꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯑꯃꯗꯤ ꯀꯟ ꯊꯧꯕꯗ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯈꯤꯕ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥ ꯂꯣꯏ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯛꯊꯦꯡꯅꯅ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯑꯃꯠꯇ ꯊꯦꯡꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯏꯪ 1962ꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯇꯩꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯂꯕꯁꯨ ꯉꯛ ꯅꯣꯟꯗꯨꯅ ꯆꯪꯖꯕꯒꯤ ꯃꯍꯨꯠ ꯃꯔꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯃꯥꯌꯣꯛꯅꯅꯕ ꯂꯥꯟꯊꯦꯡ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯅꯤꯄꯨꯔꯕꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯡꯇꯝꯕ ꯍꯟꯖꯤꯜꯂꯛꯅꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯪ 1947ꯗ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯝꯐꯨꯗ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯥꯅꯨꯡꯗ ꯇꯤꯟꯗꯨꯅ ꯂꯩꯔꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯨꯝꯅ ꯂꯧꯕ ꯉꯝꯗꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯇꯝꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯧꯔꯛꯄ ꯌꯥꯏ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕꯒꯦ? ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕ ꯑꯃꯗꯤ ꯌꯦꯡꯒꯗꯕ ꯃꯤꯠꯌꯦꯡꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯤꯟꯕꯤꯕ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯃꯤꯇꯩꯁꯤꯡꯕꯨ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯕꯒꯤ ꯊꯧꯁꯤꯜ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯑꯃꯗꯤ
ꯃꯤꯇꯩꯁꯤꯡꯕꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯥꯡꯐꯝ ꯑꯣꯏꯍꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯥꯡꯈꯨꯜ ꯃꯨꯊꯠꯈꯤꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯕꯗꯤ ꯄꯣꯂꯣꯏꯗ ꯑꯐꯕ ꯐꯜ ꯐꯪꯒꯅꯤ ꯊꯥꯖꯩ ꯃꯁꯤꯒꯤ ꯃꯍꯩ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯃꯌꯦ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯗ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯄꯟꯅꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯆꯨꯔꯆꯥꯟꯄꯨꯔ SBI ꯕꯦꯡꯛꯇꯒꯤ ꯂꯨꯄꯥ ꯂꯥꯈ 10 ꯂꯨꯠ ꯇꯧꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯦ ꯁꯜꯕꯪꯈꯨꯜꯗ ꯂꯩꯕ SBI ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁꯇꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯨꯄꯥ ꯂꯥꯈ 10 ꯂꯣꯝ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦ ꯁꯜꯕꯪꯈꯨꯜꯗ ꯍꯥꯡꯕ SBI ꯕ꯭ꯔꯥꯟꯆ ꯑꯣꯐꯤꯁꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ 5 ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯨꯠ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯨꯠ ꯑꯗꯨ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯑꯃꯁꯨ ꯂꯨꯠ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯥꯞꯊꯣꯛꯈꯤ ꯃꯤꯠꯅ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 5 ꯑꯗꯨꯅ ꯂꯨꯄꯥ ꯂꯥꯈ 10 ꯑꯗꯨ ꯅꯝꯗꯨꯅ ꯂꯨꯠ ꯇꯧꯔꯕ ꯃꯇꯨꯡ ꯈꯨꯠꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯪꯕꯥꯏꯔꯣꯝꯗ ꯆꯠꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀꯨꯔꯤꯇꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯅꯅꯕ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦ ꯁꯜꯕꯨꯡꯗ ꯍꯥꯡꯕ SBI ꯕ꯭ꯔꯥꯟꯆ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯗ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯦꯡꯛ ꯂꯨꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯥꯔꯒ ꯃꯔꯤꯔꯛ ꯁꯨꯕ ꯊꯧꯗꯣꯛ ꯑꯣꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯖꯨꯂꯥꯏ 10ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯗꯤꯝ ꯔꯣꯗ ꯑꯃꯗꯤ ꯊꯥꯡꯖꯝ ꯔꯣꯗ ꯖꯪꯁꯟꯗ ꯍꯥꯡꯕ ꯑꯦꯛꯁꯤꯁ ꯕꯦꯡꯛ ꯕ꯭ꯔꯥꯟꯆ ꯂꯨꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯎꯔꯈꯨꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯍꯥꯡꯕ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛꯇꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯅꯕꯦꯝꯕꯔ 30ꯗ ꯂꯨꯠ ꯆꯠꯊꯕ ꯂꯩꯈ꯭ꯔꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔ SBI ꯕ꯭ꯔꯥꯟꯆꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2019ꯗꯁꯨ ꯅꯨꯡꯊꯤꯜ ꯄꯥꯎꯋꯥꯞꯇ ꯂꯨꯄꯥ crore 1,15,00,000 ꯂꯨꯠ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯌꯥꯏ ꯀꯣꯀꯣꯃꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯊꯧꯁꯤꯜ ꯈꯨꯗꯛꯇ ꯂꯦꯞꯇ꯭ꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯍꯥꯏꯔꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯌꯨꯝꯈꯥꯏꯕꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯝꯕꯤ ꯑꯀꯥꯁꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯚꯂꯟꯇꯤꯌꯔ 18 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯑꯐꯥ ꯑꯄꯨꯟꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨꯃꯛꯅ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯅꯥꯃꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯒ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥ ꯔꯦꯖꯤꯃꯦꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯎꯅꯗꯨꯅ ꯃꯈꯣꯏꯅ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯟꯗꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯐꯥꯖꯤꯟꯗꯅꯕ ꯍꯥꯏꯖꯕꯗ ꯇꯥꯕꯤꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯈꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯀꯦꯁꯄꯔ ꯚꯤꯍꯤꯀꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯣꯚꯔ ꯄꯋꯥꯔꯗ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯅꯝꯈꯥꯏꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯅꯪꯍꯟꯈꯤ ꯍꯥꯏꯔꯤ ꯆꯤꯟ ꯀꯨꯀꯤ ꯅꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯈꯨꯠ ꯊꯥꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦल ꯐꯣर्सिंग मोरे लंबीद खुलाई सिजिनदुना चथोक चसिन अथिंग पीखिबा अमति सेंट्रल फोर्स दा अतमदना खुद थादुना जवान क्यागी थवाई मांगखिबा लेख्रबसु ngasi फावद उसिनदना अदुमक लेथोकली हादि सोलुसना मखा तारदुना कोम्बी आकाशुई हाइरिबा मफम मसिगी खुंजा मरी खुनगी मनिंग थांगबदा लेदिबा हौता खुंदा हौकिबा जनवरी 10 दा laita lairagi sing san masatpada sin ko kinar ko tirisna tamthina makut chalaga hatkiba thaudok laikre hariba thaudo si thokiba matam asida maha regiment operation chathaduna chenaba sing thi humbi thabak chathaba tawdana tayona khulasi bu ngaksana balaidiba khulngakpa singbu afa apun chathkiba si lujadaba thawong henasu shol asina hari सेंटर अमदी स्टेट लेंगाना मतिक चाबा थबक लोखत पिरक्तबदगी मसा कंजनबगी दमक मसा मसागी खुलंगाकप मथौ तरकबदगी मसा मसागी खुलसिंग अदु वॉलंटियर सिंगना ngakjabani
Mapandagi sanglakpa sin kuki narco terrorist kangbusingna mitai miyam landarak tunu yung kay kaya may thaba hat patupa kaya sa tharakpadasu central amadi state lengak na tumino yengdun laikhibadagi kulngak pa kulgi volunteers na masama-masagi kulngak sabadasu atingba thamgi haibasisu miyamgi lengak amagidi lisat nati kariguma central army na manipuri singa sipu makoygi citizen ni khalagadi asiguma thawong sa tharamloi adu laibak thibadi makoygi thabak thong makoygi matak thongba official singna pirakpa order adu pangthokna bohonarakpana punama si thokibani asiguma lenga ki asan mirai naiba thausilasina lana si makha sangthan banari singa masum tamgi law ani thokpa singi lamdana ka henba action kya tawrabasu kanamata faba punba tawdaba khudamoina Chusampurgi DC office secretariat building mai tharaba fawda yengduna leiba haukibe April taraga marita national highway jiri lambida pochai puba thau puba truck sinda nomai kapsin driver aso apanangan khiba lekre masida Dimapur lambigi kabru lekha manak maruiba thong mapangal kan pom pukhay anduna thugaina bu honaram lekre masida kukina tawningbada tawbada athingba piba ngamdriba duga khul ngakpana sisinari ba nongmay amadi khulaina fagatpagi thausilasibu karamba makhalgi polisino na maigoiba miyeng yengmigi thabak khudakta lepkadabane matik sadaba DGP madi security advisor sindokadabane hanasu kokomigi sirolosina makhatarakli atopa paomana mitai sing delimitation mamangda ST salhaudrabadi amuhana fukat pangamlaroidaba mawongda marai sai tharakani WMC mitai sing kumza English ngani kunga taruk delimitation mamang SD list salhaudrabadi amuhana fukat pangamlaroidaba mawongda marai sai tharakigani Manipur mitai gi phibam sarakloi masipuna makhangna CM na thabak tawbiyu haina wall mitai council WMC na thadorak pasirol aman haidi lobasigi general secretary Yambem Aruna mitai na thadorak pa serol amada kumza English ngamaga samapan gi yangkhai ge mathoida center gi mohut sinduna mitai bu ASD da sanbina ba haibada mitai gi masana Aryani haijaba lusingba singduna yakidraba matung makha taba kumza English ngamaga samapan ga yangkhai ga tarukta matam adugi MP R Susana mitai gi lusingba singda mathau ama oina laktuna mitai sing ST da salanduna singtam manana lemina ba haijaramigi asing pori laidi adubu matam adudagi aikhoi gi lusingba singna yakidabane kumza English ngamaga samapan ga marfuga mathoide su matam adugi CM Risang Kaisingna assembly da puthokpada yeknaba mitai MLA singna support khidabane ngasisu Nagagi social and political leader oidiba Alfred Kangam S Athar INC candidate Asanka sir Alison Abonmaina media seng na mitai na fundamental tanjabada atopa community da hangbagi mathau stadi atopa community singna opinion pibagi mathau tadi constitution manungda tawjagadabani haina phongdokli maram kya sina Manipur gi minister N Berena mitai ST ga mari lainana recommendation amasum report ani edu tharabadi nagana saugani haiba mitai gi khangjadaba miyamda hairibadu haibigino ningsingba thoktraba matamgi nungsi sanana leminaraglab naga mitai gi marakta wokhallana khanakigani hari amaromda mitai gi ST demand ga mari leina WMC na sangsilapa khongjang kholau gi saruga ma oina ngasi kawa bazar da kholau singlaugna khongjang taksingki orikinba matau laibi president women's front WMC Manipur unit aramam sajan president youth front WMC Manipur unit amadi thingbaizam sushila Info and Publicity WMC Manipur Union Lusingki amasung kawa kaitel phambi ima sing yauna kawa maira paibil umna mapung fana sagotuna pangthokminakhe ngasigi laukhiba khulauk singi manungda CM na mitai ST blackmail tawi haroi mitai ni ST sanana report ani athubra thagadabni aikhoi gi punsi kanbiyu mitai bu kanana ba matangai raba pambai di ST ni amadi CM na aikhoi gi khulauk tagadabni haibasini haiba paushna makhatari loisilakpo ina panam pause gi editorial myam na thamjage mitai singbu tumna hatok piro haina singnara kadra singne sei ama mapung pharakla narco terrorist kuki singi tamthiru lan mayong naduna kulngak bi singi laibak hauzik kari oidi habisi Manipur gi myam na khangna duna leidi khulngak liba yelomi mitai sing maru oina naha oidi ba kayana Manipur gi mara leijadaba mitai sing khulngak liba sida tampak khaktada lo lei haiba khangnaba India gi central lenga amadi state lenga na thabak tawraga singda maru oina kuki narco terrorist na lo lei haiba khangnaba thabak tawbagi mami ita ta dabana maram oiraga
सांगलब था तरागनिति फरकलब लान लुसिंदनबगी अचौब मरमसिंग ओइरबरा हाइबगी वांगसिंग कयामुक लमदम असिगी मैकई क्यादगी मियामना हंगरकली मरमदी इंडिया की आर्मी का नोंमई इकाप कापनदना सस्पेंशन ऑफ ऑपरेशन चटनरिबा कुकी ललहौबसिंग यानखिबा ग्राउंड रूल थुगाई खंगना खंगना सेंट्रल फोर्स सिंगना कुमईगुमना मनी मखा तमना मितई सिंगदा लंदाबद येंगदुना लैबिगी मवोंग सिंग अमदी मखोगी बंकर सादुना लैरिबा मफम कयामुक थुगाइदना थमलगा मितई सिंगी खुलंगाक सिंगी बंकरना लोलई खंगनब थुगाइबगा लोइदना खुसु खुलाई सिंग कयामुक फोगत लेपतबगी थवोंग सिंग चथरकपा सिना मरम ओइरगा नकल नामत येंग मियेंगी थबक तौरिबा इंडिया लेंगाकता लमदम सिगी गेलोमी सिंगना पेंदबगी खुलाउ लाउनबगी अचौब मरम ओहेलब्रा हाबिसनि नकल अमरोमदा कुकी ललौबसिंगा इंडिया लेंगाक सु तौनबगी मतम लोइख्रबा फावबा सु सांगदोक्लिब्रा नत्रगना सांगदोक्त्रिब्रा हाइबगी मरिक सुंबा वाफम अमता इंडिया लेंगाना मणिपुर की मियामना खंगनदबना मरम ओइरगा लमदम असिगी मियामना सेंट्रल लेंगाक की थवोंगदा पेंदबगी चांग नोंग नोंगगी हेनका हन्नबगी मरम ओहेंदुना लैदी हाबिगे अमरोमदा होकिबा मणिपुर असेंबली की मियामना मिफमना इंडिया की तरागनिपान सुब लोकसभा मिखल की अहानब तंगक की मतम लाउथोक्त्रिंगैगी मतमदा मणिपुर कुकी ललौबसिंगा मणिपुर लेंगा अमदि इंडिया लेंगा कसु चटनबगी मतम सांगदोक्तनबगी वरेप लौरगा सेंटर थाखिबगी पाखुमना करम तौख्रबा हाइबगी उहंग कयाना लमदम सिगी मियामगी थमोइदा हंगदुना लेहलिबगी मरमना करिनो हाइबसिनि अदुबु लमदम सिगी मियामगी वहंगी पाखुमदी इंडिया लेंगाकना इसिंग मनुंगदा लैतुम थादबगा मानना लैखिबगुम तौरिबा असिमक्की मणिपुर की गेलहोमी मियामगी ओइनदी यामना लेबक थीबनि हाइना खली मरमदी ngasiगी इंडिया लेंगाकना नार्को टेररिस्ट कुकी जौसिंग स्टेट असिदा तौरिबा थवोंगसिंग असि लाले खंगना खंगना योखत्तुना थम्बगुंबगी थवोंग मानबा क्या असिदा खांगमंगंबगी पनखै लांसिलगलबा येलौमी मितई सिंगबु नमधदुना थमनबगी अरोन बलालोंग सिलिब्रा हाइबगी सिंगनबगी मरम ओइरकपा सिना मरम ओइरगा पेनाद्राबा मितई सिंगना इंडिया की लानमी सिंगना मितई सिंगबु तुमना हतोक पिरो हाइदुना फोंगना सिंगनबगी मरम पीदनबा अथुबा मतमदा इंडिया की सेंटर की लेंगांगना सिनमना पुनमकी अफबु ओइगनि अमदी ngasiगी स्टेट लेंगांगसु सही फरकलबा लान सि लुसिननबगी दमा पैखतफम तोपा थबक पैखत हनिंगी हाइबा पनम पाउक्से की एडिटोरियल मैमना थमजरी अदो हौजुकुनदि मैम पाउक्सु मतंग असे लुसिनजरगे मसु मैम पुननो अपडेट ngaminesena channel sigi mekedegi मैम फोन मखाताना थमजरी।